ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯅꯦꯁꯅꯦꯜ ꯉꯁꯤꯗꯒꯤ ꯆꯠꯄ ꯍꯧꯔꯦ ꯁꯝꯁꯨ ꯀꯛꯊꯠꯂꯦ ꯁꯝꯁꯦ ꯌꯥꯝꯅ ꯃꯣꯏꯅ ꯁꯣꯏꯅ ꯀꯛꯊꯠꯂꯛꯑꯦ ꯀꯨꯟꯊ꯭ꯔꯥ ꯁꯨꯕꯅꯦ ꯍꯥꯟꯅꯩ ꯃꯐꯝꯗ ꯑꯗꯨꯝ ꯇꯥꯏꯌꯦ ꯂꯩꯔꯦ ꯂꯤꯟꯗꯥ ꯑꯁꯤꯒꯤ ꯌꯦꯡꯕ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯑꯥꯗ ꯃꯥꯏ ꯃꯥꯏ ꯁꯤꯗ ꯂꯩꯔꯦ ꯃꯣꯏꯁꯨ ꯂꯣꯏ ꯐꯝꯅꯔꯤ ꯑꯗ ꯃꯅꯤꯡꯗꯁꯨ ꯑꯗꯣ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯒ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯄꯤꯗ꯭ꯔꯁꯨ ꯑꯣꯏꯔꯣ ꯒ꯭ꯔꯦꯁ ꯑꯣꯏꯔꯣ ꯌꯥꯔꯦ ꯄꯤꯗ꯭ꯔꯁꯨ ꯖꯔꯅꯤꯒꯤ ꯃꯣꯖꯥ ꯀꯥꯏꯅ ꯅꯥꯃꯁꯨ ꯄꯨꯔꯛꯑꯝꯃꯣꯏꯅꯦ ꯃꯣꯖꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯊꯣꯛꯂꯛꯑꯦ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯕꯁ ꯇꯣꯡꯉꯒ ꯍꯧꯔꯥꯒꯤ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟꯗ ꯆꯠꯂꯒ ꯑꯃꯨꯛ ꯕꯁ ꯆꯦꯟꯖ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯆꯠꯄ ꯕꯁꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯣꯡꯉꯦ ꯑꯗꯨꯒ ꯍꯧꯔꯥ ꯔꯦꯜꯋꯦ ꯏꯁꯇꯦꯁꯟꯗꯣ ꯑꯗꯨꯗ ꯕꯁ ꯑꯃꯃꯨꯛ ꯆꯦꯟꯖ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯣ ꯔꯦꯜꯋꯦ ꯏꯁꯇꯦꯁꯟ ꯑꯃꯗꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯗꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯧꯔꯥꯗꯒꯤ ꯁꯤꯒꯤ ꯕꯁꯁꯤꯗ ꯑꯩꯈꯣꯏ ꯕꯁ ꯑꯃ ꯂꯧꯔꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯣꯏꯅ ꯑꯇꯣꯞꯄ ꯇꯣꯡꯍꯟꯗꯕꯤꯗ ꯑꯃꯨꯛ ꯆꯠꯂꯦ ꯁ꯭ꯇꯦꯁꯟ ꯑꯃꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯀꯣꯜꯀꯇꯥꯐꯥꯎ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯣꯜꯀꯇꯥꯗꯒꯤ ꯇ꯭ꯔꯦꯟꯗ ꯑꯃꯨꯛ ꯁꯠꯇꯤꯁꯒꯔꯐꯥꯎ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯇꯣꯡꯉꯦ ꯇ꯭ꯔꯦꯟꯁꯦ ꯌꯥꯝꯅ ꯂꯦꯠ ꯑꯣꯏꯔꯦ 12 ꯑꯋꯥꯔꯁ ꯂꯦꯠ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯋꯥꯅꯔꯦꯕꯀꯣ ꯋꯥꯅꯔꯦ ꯑꯗꯨꯕꯨ ꯀꯌꯥꯝ ꯂꯦꯠ ꯑꯣꯏꯈꯤꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤ ꯊꯧꯕꯁꯨ ꯌꯥꯝ ꯇꯞꯄꯦ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯣꯔꯦꯟ ꯄꯨꯡ 6ꯀꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯣꯡꯈꯤꯗꯣꯏꯅꯦ ꯕꯁ ꯇꯣꯡꯈꯤꯗꯣꯏꯅꯦꯕ ꯌꯥꯝ ꯋꯥꯕ ꯖꯔꯅꯤ ꯑꯣꯏꯔꯦ ꯉꯥꯡꯈꯠꯂꯛꯑꯅꯤꯌꯦ ꯑꯩ ꯃꯨꯕꯩꯗꯨꯗ ꯃꯨꯔꯁꯨ ꯉꯥꯏꯔꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯐꯝ ꯑꯃ ꯑꯁꯤꯒ ꯃꯉꯥ ꯌꯦꯡꯉꯨꯅꯦ ꯔꯣꯛ ꯄꯦꯄꯔ ꯁꯤꯖꯔ ꯑꯁ ꯇꯔꯨꯛ ꯈꯥꯏꯔꯝꯗ ꯃꯁꯤꯡꯁꯨ ꯈꯠꯇꯣꯏ ꯔꯣꯛ ꯄꯦꯄꯔ ꯁꯤꯖꯔ 야 따위에 뭐람 또지나 아니 뭐 원인가 그랬지 에 한번 말해도 아니 양장래 가자 rock paper scissors 야 그래 또 이거 난 나랑 맞지 bomba ne 주지 아무 봐봐 hi guys 안지에 치마 예 타는지 시제 그놈 이거 타러네 이거 타 야디 아무 주장만에 시에니 마시게 아이 저때 야 미신 갖다 ꯍꯟꯗꯛꯀꯤ ꯖꯔꯅꯤꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯟꯁꯤꯁꯨ ꯌꯥꯝꯅ ꯂꯦꯠ ꯑꯣꯏꯕ ꯑꯗꯨꯒ ꯍꯌꯦꯡ ꯃꯊꯪ ꯌꯧꯕꯒ ꯅꯣꯡꯉꯥꯟꯕꯒ ꯃꯦꯠꯆ ꯂꯩꯔꯦꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯄꯨꯔꯥ ꯂꯦꯠ ꯑꯣꯏꯈ꯭ꯔꯦꯕ ꯖꯔꯅꯤꯁꯤꯗ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯂꯣꯏ ꯋꯥꯅꯔꯦ 여우를 주먹 넣어봐. 아니, 근데 맞아, 갔다 오는 가도, 맞으러 열이 오면 좀 넣던니까, 아이들.
Yaudore hai yaudore Horen pung apan makai yoroni sadana Sing mai ma puma pa makhai ja Khazi Raipur train station da yore sidagi Narayanpur bo khoi bus ta chatune 6 hours amu ado lambi marak sida khoi je chak chapa mom ta leiteba ado gi sumaina cha order tore ma pan da gi ado sigi train station talimya gi manak nang na dum khoi je chak sare yana ba bus to ju nang na ba mu chatune na nong ju tai ba hojik se ma pan da sumaina henjang yaudta bida dum sumaina biryani oina order toraga chare phajana maintain to bangam dre chaba sina Narayanpur chatpai bus to ne koi sumaina sleeper da sumaina tor chatle khoi yaure thamono botan ya du sumaina pi ba kama kana ahongna ge mamang da di am nungai bane takti sumaina tore ashram da